lau yeibagi machine na chapada khut tatkhre yamna tangna thokpa thodok amagi manung channa lau yeibagi machine na khangaudana chapkiduna yet ki khut yaukiduna mioi amagi makhut tatkhre thodok aduda soklaba mioi adudi Thoubal district ki manung channa leiba Hairok part 1 mayai lekaidagi Laisram Kiran Singh chahi 53 apokpa Laisram Ingocha Elai Sarkar kawi hairi Thodok thokfamdagi fangba paugi matungina laibak thiba thodok adu Hairok part 3 gi mantri book local da sokiba Kiran masama ki machine lau yei ki hairi lau yei batangkhai khar chalakpa matamda machine gi mafam amada charu khara chaptuna thokpa ngamdana leiringaida engine adu muthattana charu lauthokluba yet ki khut yaukhibani hairi khudakta machine adu muthatpada yet thangba khut ki saruk punna tatlaga yaukhibani Asokpa adu Siza Hospital da makhatana laikanari hairi.